ꯁꯤꯒꯤ ꯐꯧ ꯑꯅꯧꯕ ꯂꯣꯛꯄꯗꯣ ꯑꯗꯨꯗꯣ ꯆꯦꯡꯗ ꯇꯛꯊꯣꯛꯑꯒ ꯆꯅꯧ ꯇꯪꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯆꯥꯛꯁꯦ ꯆꯥꯅꯤꯡꯉꯦꯅ ꯆꯦꯡ ꯑꯅꯧꯕꯁꯦ ꯆꯥꯅꯤꯡꯉꯦꯅ ꯍꯥꯟꯅ ꯆꯥꯊꯣꯛꯅꯗꯦꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯅ ꯆꯥꯛꯁꯦ ꯉꯥ ꯆꯥꯛ ꯀꯩꯀꯥ ꯇꯧꯔꯒ ꯂꯥꯏꯗ ꯀꯠꯂ ꯃꯇꯨꯡꯗ ꯆꯅꯧ ꯇꯪꯗꯣꯏꯅꯦꯕ ꯁꯤꯁꯦ ꯕꯕꯥꯒꯤ ꯃꯆꯦ ꯍꯥꯏꯗꯤ ꯃꯆꯦ ꯃꯕꯨꯡ ꯑꯍꯟ ꯂꯩꯗꯅ ꯑꯗꯨ ꯑꯍꯜ ꯂꯃꯟꯗ ꯍꯥꯟꯅ ꯀꯩꯅꯣ ꯊꯤꯟꯗꯣꯏꯅꯦꯕ ꯆꯦꯡꯅꯦ ꯐꯗꯤꯒꯣꯝꯅꯦ ꯁꯤ ꯉꯥꯒ ꯍꯥꯞꯄꯒ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯥ ꯌꯥꯎꯗꯕꯤꯗ ꯁꯨꯝ ꯉꯥ ꯊꯣꯡꯕꯁꯤꯗ ꯆꯪꯕ ꯃꯆꯜ ꯈꯔ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤꯅ ꯅꯨꯃꯤꯗꯥꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥ ꯑꯆꯧꯕꯁꯤ ꯇꯧꯔꯅꯤ ꯉꯥ ꯑꯆꯧꯕꯗꯣ ꯂꯩꯔꯒ ꯃꯣꯏ ꯃꯌꯥꯝꯗ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯄꯤꯔꯦ ꯍꯧꯖꯤꯛ ꯊꯤꯟꯕ ꯆꯠꯂꯗꯣꯏꯅꯤ ꯍꯧꯖꯤꯛ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃ ꯈꯣꯏꯗ ꯆꯠꯂꯦ ꯃꯌꯥꯏ ꯈꯣꯏꯗ ꯃꯌꯥꯏ ꯀꯣꯏꯕ ꯂꯥꯛꯏꯌꯦ ꯀꯣꯏꯕ ꯂꯥꯛꯏꯌꯦ ꯑꯥꯎ ꯇꯪꯗꯣꯔꯦ ꯏꯅꯝꯃꯗꯤ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯗꯤꯀꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯆꯦꯡ ꯍꯥꯟꯅ ꯍꯥꯞꯇ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯉꯨꯔꯕꯣ ꯆꯥꯛ ꯃꯨꯠꯂꯦ ꯀꯩ ꯆꯥꯛ ꯉꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯪꯗꯣꯏꯅꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅꯀꯣ ꯑꯌꯨꯛꯁꯤꯗꯤ ꯌꯥꯝ ꯆꯤꯟꯕꯅꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯑꯅꯤꯁꯤꯗꯤ ꯆꯥꯕ ꯂꯝꯖꯦꯜ ꯃꯔꯝ ꯃꯣꯛꯑꯕꯅꯤ ꯃꯁꯥꯅ ꯂꯣꯏ ꯉꯝꯖꯔꯛꯄꯅꯤ ꯐꯔꯕꯅꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯂꯧꯔꯨꯕꯅꯣ ꯈꯪꯗꯦ ꯕꯕꯥꯅ ꯂꯩꯔꯛꯄꯅꯦ ꯆꯅꯧ ꯊꯤꯟꯕ ꯂꯥꯛꯏꯅꯦ ꯏꯇꯨ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯁꯤꯗ ꯅꯦꯅꯦꯗ ꯀꯣꯝꯄꯥꯛꯇ ꯑꯩꯈꯣꯏ ꯕꯥꯏ ꯃꯆꯦ ꯑꯍꯟꯅꯤ ꯁꯤꯅ ꯅꯥ ꯐꯔꯕꯅꯦ ꯆꯥꯛ ꯆꯥꯔꯕꯅꯦ ꯏꯅꯝꯃꯧ ꯃꯊꯪꯗꯅ ꯕꯕꯥ ꯈꯣꯏꯒꯤ ꯃꯆꯦ ꯑꯍꯟ ꯈꯣꯏꯗ ꯆꯠꯇꯣꯔꯦ ꯃꯣꯏꯗꯣ ꯂꯝ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦ ꯐꯌꯦꯡ ꯃꯅꯨꯡꯗꯕꯨꯗꯤ ꯑꯣꯏꯌꯦ ꯑꯗꯨꯏꯁꯨ ꯈꯔ ꯂꯥꯞꯄꯅꯤꯅ ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤ ꯈꯣꯏꯗ ꯆꯠꯂꯦ ꯃꯣꯏꯗꯤ ꯀꯩꯅꯣꯗꯅꯦꯕꯀꯣ ꯇꯥꯏꯌꯦꯡꯄꯣꯛꯄꯤꯗꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒ ꯈꯨꯟ ꯁꯪꯅꯔꯒ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯆꯤꯡꯂꯣꯝꯒꯤꯗ ꯇꯧꯔꯒ ꯆꯠꯇꯣꯔꯦ ꯍꯥꯟꯅꯗꯤ ꯆꯅꯧ ꯊꯤꯟꯕꯗꯣ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯕ ꯑꯍꯜ ꯂꯩꯔꯤꯀꯥꯟꯗꯁꯨ ꯃꯣꯏꯗꯁꯨ ꯊꯤꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯂꯩꯔꯤꯀꯥꯟꯗꯁꯨ ꯊꯤꯟꯕ ꯆꯠꯂꯦꯕ ꯁꯦꯛꯃꯥꯏꯗꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯕꯕꯥ ꯃꯌꯥꯝꯕ ꯑꯍꯟꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯈꯨꯔꯥ ꯑꯗꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡꯁꯦ ꯌꯥꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯌꯨꯝꯅꯦ ꯑꯗꯨ ꯃꯣꯏꯗꯗꯤ ꯊꯤꯜꯂꯔꯣꯏ ꯃꯣꯏ ꯍꯥꯏꯗꯤ ꯕꯕꯥꯒꯤ ꯃꯈꯥꯗꯗꯤ ꯊꯤꯟꯅꯗꯦꯕꯀꯣ ꯕꯕꯥꯒꯤ ꯃꯊꯛ ꯊꯣꯡꯕ ꯈꯛꯇꯪ ꯊꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯃꯌꯥꯏꯗꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯌꯥꯏꯒꯤ ꯊꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤ ꯊꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯆꯦ ꯑꯍꯟꯅꯦ ꯑꯍꯨꯝ ꯈꯛꯇꯪ ꯊꯤꯟꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯐꯌꯦꯡꯒꯤ ꯍꯥꯏꯗꯤ ꯇꯥꯏꯌꯦꯡꯄꯣꯛꯄꯤꯒ ꯐꯥꯎꯅꯕꯒꯤ ꯈꯨꯟꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯏꯔꯥꯡꯕꯨꯗꯤ ꯀꯩꯝ ꯇꯧꯗꯦ ꯇꯧꯗ꯭ꯔ ꯇꯥꯔꯒꯁꯨ ꯍꯥꯟꯅ ꯏꯔꯥꯡ ꯇꯧꯈꯤꯕꯅꯤꯅ ꯁꯤꯕꯥꯏ ꯀꯩꯀꯥꯛꯇꯤ ꯂꯩꯔꯤꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣ ꯃꯐꯝꯁꯤꯗ ꯑꯦꯝ ꯑꯥꯔ ꯂꯩꯔꯤꯕ ꯑꯗꯨꯒ ꯐꯌꯦꯡ ꯑꯔꯣꯏꯕ ꯃꯆꯤꯟꯗ ꯑꯦꯝ ꯑꯥꯔ ꯂꯩꯔꯦ ꯁꯤ ꯃꯐꯝꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟ ꯇꯥꯏꯌꯦꯡꯄꯣꯛꯄꯤ ꯍꯧꯔꯛꯄꯗꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯂꯩꯔꯅꯤ ꯇꯥꯏꯌꯦꯡꯄꯣꯛꯄꯤ ꯍꯧꯖꯤꯜꯂꯛꯑꯦ ꯁꯤꯁꯦ ꯌꯨꯝꯁꯦ ꯃꯤ ꯀꯅꯥꯝ ꯂꯩꯇꯕꯒꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯌꯨꯝꯒꯁꯦ ꯂꯣꯏ ꯀꯥꯏꯔꯒ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯑꯦꯕ ꯃꯤ ꯂꯩꯅꯗꯕꯒꯤ ꯌꯨꯝꯁꯦ
ꯁꯤꯗꯁꯨ ꯂꯝꯕꯤ ꯑꯃ ꯐꯥꯎꯔꯦ ꯑꯗꯨ ꯌꯨꯝꯁꯦ ꯁꯥꯏ ꯂꯝꯕꯤ ꯃꯌꯥ ꯅꯛꯄ ꯃꯈꯩꯁꯦ ꯑꯁꯤꯗꯗꯤ ꯃꯤ ꯈꯔ ꯂꯩꯕꯗꯤ ꯍꯧꯅꯔꯦꯕ ꯑꯗꯣ ꯃꯤ ꯂꯩꯅꯗꯕꯩ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯇꯥꯏꯔꯃꯨꯛꯄꯤꯒꯤ ꯆꯤꯡ ꯇꯥꯕꯗ ꯃꯆꯦꯠ ꯑꯃ ꯈꯨꯟ ꯅꯛꯄ ꯂꯩꯕꯗꯨꯅꯦꯕ ꯃꯤ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯂꯣꯏ ꯆꯦꯟꯊꯔꯨꯔꯒ ꯍꯧꯖꯤꯛ ꯂꯥꯟ ꯅꯦꯝꯊꯔꯝꯅꯦ ꯈꯔꯕꯨꯗꯤ ꯆꯪꯕ ꯍꯧꯅꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯤꯟꯁꯤꯗꯅ ꯄꯨꯂꯤꯁ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟ ꯆꯠꯂꯒꯅ CRPF ꯂꯩꯌꯦ CRPF ꯈꯣꯏ ꯄꯨꯂꯤꯁ ꯈꯣꯏ ꯂꯩꯕꯅꯤꯅ ꯁꯤꯁꯤꯗꯗꯤ ꯗꯨꯀꯥꯟꯗꯤ ꯈꯔ ꯃꯔꯛ ꯃꯔꯛꯇꯗꯤ ꯍꯥꯡꯕꯅꯦ ꯏꯔꯥꯡ ꯇꯧꯔꯗꯤ ꯍꯥꯡꯗꯦ ꯑꯥꯗꯩꯁꯤꯅ CRPF ꯂꯩꯔꯦ ꯁꯤꯗꯅ ꯄꯨꯂꯤꯁ ꯂꯩꯔꯦ ꯊꯪꯅꯅ ꯂꯩꯔꯦ ꯁꯤ ꯇꯥꯏꯔꯦꯟꯄꯣꯄꯤ ꯇꯝꯄꯥꯛ ꯆꯠꯇꯣꯏꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯗꯨꯅ ꯆꯤꯡ ꯃꯇꯦꯛꯇꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤ ꯈꯣꯏ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯑꯦ ꯃꯣꯏꯗꯒꯤꯀꯣ ꯄꯤꯔꯨꯛ ꯍꯦꯛꯑꯒ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯆꯠꯇꯕ꯭ꯔꯥ ꯀꯔꯤꯒꯤ ꯁꯨꯇꯤ ꯊꯥꯕ ꯕꯣꯕꯣꯛꯇꯤ ꯕꯨꯕꯣꯛ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯀꯥꯏ ꯆꯠꯈꯤꯕ ꯃꯃꯥꯗꯤ ꯃꯃꯥꯏꯗꯤ ꯂꯩ ꯃꯃꯥ ꯀꯧꯊꯣꯔꯛꯑꯣ ꯉꯝꯃꯔꯣꯏ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯕ ꯑꯣ ꯔꯟꯖꯅꯥ ꯃꯁꯛ ꯏꯐ ꯐꯖꯈꯩꯒꯤ ꯑꯃꯇꯪ ꯑꯅꯥꯎ ꯑꯩꯅꯦ ꯆꯅꯥꯎ ꯊꯤꯜꯂꯛꯏꯗꯣ ꯑꯝꯐꯥꯎꯗꯤ ꯌꯥꯎꯕꯣꯠꯇꯦ ꯃꯥꯏꯁꯨ ꯀꯩꯅꯣ ꯊꯥꯒꯠꯇꯣꯏ ꯃꯥꯜꯂꯦ ꯊꯥꯒꯠꯇꯧꯔꯤꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕꯅꯦ ꯑꯩꯁꯨ ꯅꯝꯃꯨ ꯅꯝꯃꯨ ꯍꯦꯛꯇ ꯄꯤꯔꯨꯛꯁꯨ ꯍꯦꯛꯎꯔꯁꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯀꯩ ꯃꯤꯡ ꯍꯥꯏꯒꯦ ꯆꯅꯥꯎ ꯊꯤꯟꯕ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯄꯤꯔꯨꯛ ꯍꯦꯛꯑꯒ ꯍꯟꯗꯣꯔꯦ ꯍꯣꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯆꯅꯥꯎ ꯇꯪꯗꯣꯏꯅꯤꯅ ꯑꯗꯨꯗꯨꯒꯤ ꯆꯥꯛ ꯍꯋꯥꯏꯅꯦ ꯄꯤꯔꯨꯛꯅꯦ ꯌꯣꯡꯆꯥꯛꯅꯦ ꯑꯃ ꯁꯤꯡꯖꯨ ꯇꯧꯔꯅꯤ ꯉꯥ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯩꯗꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯒ ꯆꯥꯅꯕꯅꯦ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯄꯤꯔꯨꯛꯇꯣ ꯍꯧꯗꯦꯕ ꯂꯧꯕꯨꯛꯇꯒꯨꯝꯕꯁꯨ ꯍꯧꯗꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯇꯁꯨ ꯍꯧꯗꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯊꯣꯜꯂꯨꯔꯒ ꯌꯨꯝꯗꯤ ꯁꯥꯗ꯭ꯔꯤꯕ ꯃꯐꯝꯁꯦ ꯄꯤꯔꯨꯛ ꯌꯥꯝ ꯍꯧꯋꯦꯕ ꯁꯤꯗꯁꯨ ꯍꯧꯋꯤꯅ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯍꯧꯋꯦꯕ ꯄꯤꯔꯨꯛꯀꯤ ꯄꯤꯔꯨꯛ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤꯡꯁꯦ ꯌꯥꯝ ꯍꯧꯋꯦꯕ ꯁꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯨ ꯍꯧ ꯂꯩꯔꯦ ꯑꯗꯨꯒ ꯄꯤꯔꯨꯛꯁꯨ ꯍꯦꯛꯑꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯄꯤꯔꯨꯛ ꯍꯦꯛꯄ ꯍꯧꯔꯦ ꯄꯤꯔꯨꯛꯇꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯝ ꯍꯧꯋꯦꯕꯀꯣ ꯑꯗꯨ ꯁꯤꯗꯤ ꯈꯔ ꯁꯣꯡꯕꯅꯤꯅ ꯍꯦꯛꯄꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯣꯏꯅ ꯑꯍꯥꯡꯕꯁꯤꯗꯅ ꯍꯦꯛꯄ ꯅꯨꯡꯉꯥꯏꯌꯦꯕ ꯄꯤꯔꯨꯛꯀꯨꯝꯕꯁꯦ ꯁꯤꯗꯒꯤ ꯍꯦꯛꯑꯅꯤ ꯅꯤꯅꯦ ꯍꯣꯏ ꯆꯅꯧ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯁꯤꯅ ꯇꯝꯄꯥꯛꯂꯣꯝꯗ ꯀꯨꯝꯃꯛꯈ꯭ꯔꯦ ꯁꯟꯐ꯭ꯂꯥꯋꯔꯁꯨ ꯃꯌꯥꯝ ꯁꯥꯠꯂꯦ ꯁꯤ ꯃꯐꯝꯁꯤꯗꯀꯣ ꯐꯣꯇꯣ ꯅꯝꯕ ꯈꯨꯐꯖꯝꯅꯤ ꯁꯥꯠꯂꯦ ꯃꯐꯝꯁꯦ ꯄꯨꯂꯞ ꯁꯥꯡꯅ ꯁꯥꯠꯇꯦꯕ ꯃꯆꯦꯠ ꯃꯆꯦꯠ ꯑꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯁꯥꯠꯂꯤ ꯁꯣꯝꯅꯥꯀꯟꯗꯅ ꯂꯧꯕꯨꯛꯅꯤ ꯂꯧ ꯂꯣꯏꯕꯒꯤꯗꯣ ꯍꯪꯒꯥꯝ ꯊꯥꯅꯕ ꯃꯩ ꯊꯥꯕ ꯍꯧꯅꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯆꯤꯡ ꯉꯁꯥꯏ ꯆꯠꯂꯤꯗꯣ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟ ꯆꯤꯡ ꯃꯊꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯇꯝꯄꯥꯛꯂꯣꯝꯗ ꯀꯨꯝꯃꯛꯄꯅꯦꯕ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯣꯏꯅ ꯃꯩ ꯊꯥꯅꯕꯗꯣ ꯍꯪꯒꯥꯝ ꯊꯥꯕꯒꯤ ꯃꯩ ꯊꯥꯅꯕ ꯆꯔꯨ ꯆꯥꯏꯗ꯭ꯔꯤ ꯍꯣꯟꯇꯣꯛꯑꯒ ꯃꯐꯝ ꯃꯆꯤꯠ ꯁꯤꯅ ꯆꯥꯏꯔꯦ ꯁꯤ ꯅꯥꯀꯟꯗ ꯆꯥꯏꯗ꯭ꯔꯤ ꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯍꯪꯒꯥꯝ ꯊꯥꯗꯣꯏꯅꯤ ꯐꯣꯇꯣ ꯅꯝꯕ ꯂꯥꯛꯅꯤꯡꯉꯗꯤ ꯂꯥꯛꯄ ꯌꯥꯔꯅꯤ ꯐꯖꯔꯦ ꯃꯐꯝꯁꯦ ꯌꯨꯝꯗ ꯄꯥꯟꯕ ꯈꯔ ꯍꯦꯛꯑꯦ ꯍꯪꯒꯥꯝꯗꯨꯁꯨ ꯏꯅꯦꯝꯄꯣꯛꯅ ꯂꯣꯏ ꯃꯟꯕꯤꯔꯦ ꯑꯅꯧꯕꯗꯣ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯃꯦ
ꯍꯧꯖꯤꯛꯇꯣ ꯐ꯭ꯔꯦꯁꯅꯦ ꯁꯤꯁꯨ ꯀꯤꯛ ꯅꯝꯁꯤꯟꯈ꯭ꯔꯦ ꯗꯗꯥ ꯍꯣꯏꯁꯨ ꯆꯥꯅꯕ ꯑꯄꯥꯟꯕ ꯈꯔ ꯆꯝꯄ꯭ꯔꯥ ꯆꯝꯇꯤꯡ ꯍꯧꯖꯤꯛꯇꯤ ꯍꯦꯛꯏꯅꯦ ꯐꯣꯀꯁ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯉꯥ ꯍꯥꯞꯁꯦ ꯍꯥꯏꯅꯔꯝꯕꯅꯦ ꯑꯗꯣ ꯉꯥꯗꯨꯗꯤ ꯊꯣꯡꯉꯝꯗꯣꯔꯦ ꯑꯩꯈꯣꯏ ꯆꯠꯄꯗ ꯑꯗꯨꯗꯨꯅ ꯕꯕꯥꯒꯤ ꯑꯣꯏꯅ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯏꯟꯁꯥꯡꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯌꯥꯎꯗꯦ ꯊꯥꯎ ꯂꯩꯔꯒ ꯍꯥꯞꯈꯤꯅꯤ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯆꯦꯡ ꯑꯅꯧꯕꯗꯣ ꯍꯟꯗꯛ ꯂꯣꯛꯄ ꯆꯦꯡ ꯑꯅꯧꯕ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯝꯅꯩ ꯁꯤ ꯄꯨꯔꯒ ꯑꯐꯕ ꯆꯥꯕꯗ ꯑꯐꯕ ꯍꯛꯆꯥꯡ ꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯅꯕ ꯁꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯁꯤ